mahaki ingkhol aduda yamna harauna yengladuna ngasidi isingsu saiba loirabanina aigi nungsiraba ingkhol haina kaujaraduna hayeng amuk thengnarasi hairamlaga mahaki ingkholga amuk kaina khirami masidagi amuk nongalaktuna mahakna thakiba thabi maru sing adu hagulaktuna fajaraba thabi kaya palakkirami hairiba thabi sing asi mahakna hektuna bajarda yonanabagi damakta mahakki thelada thabi sing adu haptuna wakhan nungaina ngasi dagidi ai sel paiba miyoi ama oiradabani hairaduna thabi adubu yonanabagi damakta bajar tamna lakhirami asumna bajarda yoraktuna mahakki thabi sing adu yonanabagi damakta sem saba loiraba matungda mahakna thabi ama saraduna wakhan khalami ngasidi aigi thabi asi kayada yonsige haina khalladuna mamangda aina angur amadi tomato yonbada adukki matik sitki aduna ngasidi khara hena kananaba thabi amada $50 da yolage haina khalladuna mahakki blackboard amada thabi amagi mamaladu iduna mahakki dukan mamangda khinduna thamkirami masidagi mahakna customer singbu kauduna mahakki thabi asibu lainanabagi damakta kausimduna lairami matam sida mahakki marup rose adusu phone da haina khibagi matungina David pu unaba lakhirami masidagi David na laithoraktuna yenglubada Rose na David haina kauraglami matam sida David na Rose pu ubada wakhalama khalame aikhoina college kaminari ngai matamda phajakhibadu haujiksu handri haiduna khanjarami masidagi David na Rose haina kauraduna aidi nang lakani haibasi thajarude haina hairakpada Rose na ai nangbu unaningbasu kuirabani aduna haina khibagi matungina laklibani hairaduna David na yoliba thabi sing adubu yengladuna nangi thabi sing asidi yengbada onthokna phajakhre masibu nangna thaduna puraklibra haiduna hanglaklami masidagi David nasu hoi haiduna khumkhirami masidagi Rose na nangdi ingkhol koibasu yamna hairamne hairaduna David na iduna thamliba thabi gi price adu urubada ngakladuna ikai hangoina David ta nangi thabi asibu asuk yamna tanglibasi karigino haiduna su hanglaklami masidagi David na Rose haina kauraduna aigi thabi asi atoppa thabi ga manaroi mahau leiba khakta natana amrita chenba thabi ni hairaduna masidagi David na Rose ta thabi ama piraduna masi saduna amuktang taste tawiu madudata khangani hairaklammi masidagi Rose nasu thabi adubu saduna taste tawduna yengluba matamda mahau leibada nattana adukki mati haifang khangdaba nungaiba kaya phaurammi masidagi Rose na nahakki thabi asidi onthongna haukhre lamsang lakpagi hakchang choktharabadusu loina tekhatkhre hairaduna masina oire nahakki thabi asi tanglibasi hairaduna nahakna asuk hauba thabi asibu karamna tharibano haidunasu hanglaklame matamsida David na wakhal ama khalame aigi thabi asi magic water gi matingna saurakpani haibasi makhoidadi khanghanba yade haina khalladuna haisim naraglame aigi idauna thambiramba ingkhol adu laihau yamna phaba maramna mayamdagi itop topna mahau sienbani haiduna hairakhirame masidagi Rose na amok David haina kauraduna nangi thabi sing asi aikhoigi uncle gi damakta loina laurage haiduna hairakhirame masidagi David adu Rose ki wadu tabada ngakladuna hairaklami aigi thabi asidi mayamdagi su hena thoina tangba thabi ni aduna nakhoigi uncle ga hana amuktang wari sanabana paroidra hairakpada Rose na madugi damaktadi thoina khallunu hairaduna yamna harauna wakhal nungaina David ki manakta changsi laglame matamsida David na wakhal ama khalame Rose ki uncle asibu karamba hotel chalairiba jano sel de khara paiba mali haiduna khanduna lairame asomdana makhoina phamliba bazar asida liang sengi macha sing adu
कार अमदा लाक्तुना यूनसेन फैमिली सूस ग्रांड होटल ना लईखिबा इंसांग नपी योनबा नुपा अदुबु थीबा लाक्लमी मरमदी मखोयगी होटल गी दमकता लाइफ टाइम ओइना सप्लायर ओइननबगी दमकतनी मसिदगी लियांगसेन फैमिली गी मचानुपी एलिसना मचेद ओनसिलक्तुना अखोइना लाग्लिबा मार्केट असिबु चुम्बु चुम्लिबा जाला बाजार असिदी अपिकपा मार्केट नि मसिदबु अफबा इंसांग नपी करमना फंगदौरिबनो नत्रगा यूनसेन फैमिली ना मखोयगी होटल अदु सिटननबगी दमकता वखन्ना पंक्सा सागतुना मियामदा लाना उहलिब्रा हाइदुनसु हाइरक्लमी मसिदगी मचेना अमु यूनसेन फैमिली ना अदुमना नमथाक तौदुना चाल तौबो ओइरमलगसु मफम मसिदा लाक्लबनिना असेंबा अचुंबदुदी खंदोक्लसी हाइदुना मचनुपीदा हाइरखिरमी मतमसिदा मनाव नुपी एलिसना मियोय अमबु चिंगनरदुना आदा इंसांग नपी योंदुना लैरिबा मियोय असि अमुक्ता येंगु कनानो हाइदुना हाइरखिरमी मसिदगी मचेना येंगलुबा मतमदा डेबिट ओइरमबदुदा मसिदी अखोइगी फैमिलीना तांथोकिबा इनाव निपा डेबिट तुनी हाइना हाइरखिरमी मसिदगी डेबिट का लुहोंगनबा एंगेजमेंट तौखिबी नुपी असिना अमुक हाइरक्लमी मियामना पामनरिबा महाव लैरबा येंसांग नपी योलिबा मियोय अदुदी डेबिट ति सुकोय ओइरमलोय हाइदुना हाइरक्लमी मसिदगी मचनुपी एलिसना महाक वाबा हेनमंदुना अखोइना मफम असिदा लाकनी हाइबसी खंगबदगी महाक अमुक हना अखोइगी फैमिलीदा हलकनिंगदुना अखोइबु थवोइना ngairiba oiramgani haiduna hairakhirami masidagi machina amuk amabu oire mahak aikhoi inau ni pani karigumba mahangna mana taukiba maran adubu soi kre lan kre haiduna ngakpi u hairaglagadi mahak bu soidana bakki yumda pubigani pharabasu phatrabasu mahak aikhoi inau ni aduna miya mamang sida ijattaba thabaksu tauhalloi haiduna hairakhirami मसिदगी लियांगसेन फैमिली ना योक्चबा मनाव निपा अतोंबना मचेगी वादो ताबदा फत्तब वखल अमु खलक्लमे अइना नंबु यामना वाना प्लान तौदुना खुंगंग अदुदा ताथो हनखिबनी अदुगा अमुक अइगी लंबीसिदा अमुक संगलक्लिबसी करिगिनो हाइरदुना लियांगसेन फैमिली गी प्रॉपर्टी पुमनमक अइ खक्तगी हक ओइगनी हाइदुना खंदुना लैरमी मसिदगी लियांगसेन फैमिली गी मचा सिंह अदु डेबिट पु उननबगी दमकता डेबिट की मनाक तमना संगसिलखिरमी असुमना संगसिलक्तुना एलिसना डेबिट हाइना कौरक्लमी मसिदगी डेबिट ना मखोय सिंह अदु उबदा ममांगदा थोखिबा थौदोक अमा निंगसिंगलक्लमी फत्रबा मनाव निपा रोबाना हाइसिन तमसिनबदगी अइबु अरानबा तहनबता नत्तना मखोय मचिन मनाव चंगदुना अइबु हाननबा होनखिबा अदु निंगसिंगलक्लमी मसिदगी डेबिट ना वखल अमा खल्लदुना मखोय मफम मसिदा कैदौबा लाक्लिबनो अइना यूनसेन फैमिली दा इंसांग नपी योंदुना मखोयगी होटल अदु सौखत हनखिबदुदा पाखत्तुना अइगी नाक्ता हाइजबा लाक्लिब्रा हाइदुना खल्लदुना तोंगानबा वा अमदा नथाइरदुना थबी अमदा $50 नि कया लौगदुबनो हाइना हंजिनखिरमी मसिदगी मचेना डेबिट नंगना हाइरिबदु करी आथ्रनो हाइना हंगलुबदा डेबिटना नखोइगिसी इंसांग नपी लैबा चंगकपा नत्तब्रा हाइदुना अमुक हंसिनखिरमी मसिदगी मचनुपी एलिसना नंगी असिगुमलबा थबी असिबु अखोइना करी दौबगी लैगदौरिबनो नाटक तौरनु अखोइ मफम असिदा लाकनी हाइबसी खंगबदगी नंगना मफम असिदा इंसांग नपी योनसिनदुना अखोइबु ngaइरमलिबा नत्रा अदुगा अमना इसेना नंगबु करिगुंबा नंगना तौजरुरिबा नारान अदुगी मतुंगिना सोइख्रे लानख्रे हाइदुना हाइजरकपा तारगदी नंगबु ngakpiduna लियांगसेन फैमिलीदा अमुक हन्ना पुसिनबिगे हाइदुना हाइरखिरमी मसिदगी मचेनसु नचनुपीना हाइरिबा वफम असि अचुंबनी करिगुंबा नंगना ननाव निपा रोबाता नंगना तौजरुरिबा नारान अदुगी मतुंगिना सोइख्रे लानख्रे हाइदुना हाइजबा तारगदी नंगबु अमुक हन्ना अखोइगी फैमिलीदा पुसिनगनी हाइदुना
ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯣꯔꯣꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯕꯒꯤ ꯆꯪꯒꯗꯧꯔꯤꯕꯅꯣ? ꯆꯪꯂꯨꯔꯕꯁꯨ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯑꯋꯥꯕ ꯄꯤꯕ ꯅꯠꯇꯅ ꯅꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯕꯤꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯪꯅ ꯆꯤꯛꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯦꯖꯤꯛ ꯋꯥꯇꯔꯒꯤ ꯃꯇꯦꯡꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯊꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯟꯖꯔꯗꯨꯅ ꯃꯁꯤꯗꯒꯤ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯗꯔ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯅꯥꯎꯗ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯃꯆꯦꯅꯁꯨ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯗꯨꯗꯤ ꯐꯔꯦ, ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯁꯤꯟꯅꯔꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯅꯥꯎꯅꯤꯄꯥ ꯔꯣꯕꯥꯔꯠꯀꯤ ꯃꯃꯥꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯈꯨꯄꯥꯛꯅ ꯑꯣꯏꯅ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯉꯛꯅꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯆꯦꯅ ꯄꯥꯈꯠꯂꯗꯨꯅ ꯃꯅꯥꯎꯅꯤꯄꯥ ꯔꯣꯕꯥꯔꯠꯇ ꯀꯌꯥꯝ ꯁꯣꯛꯄꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯕꯥꯔꯠꯅꯁꯨ ꯌꯥꯝꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯃꯆꯦꯗ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯗꯦꯕꯤꯠꯀ ꯂꯨꯍꯣꯡꯅꯕ ꯏꯡꯒꯦꯖꯃꯦꯟ ꯇꯧꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯔꯣꯕꯥꯔꯠꯇ ꯀꯔꯤꯒꯤꯗꯃꯛꯇ ꯈꯨꯠ ꯊꯥꯔꯤꯕꯅꯣ ꯍꯥꯏꯔꯗꯨꯅ ꯔꯣꯕꯥꯔꯠꯇ ꯑꯃꯨꯛ ꯀꯌꯥꯝ ꯁꯣꯛꯄꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯃꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏꯅꯗꯤ ꯔꯣꯕꯥꯔꯠꯇ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯗꯨꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯍꯥꯏꯔꯕꯅꯤꯅ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯈꯨꯠ ꯊꯥꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯗු ꯈꯪꯖꯅꯕ ꯈꯨꯠ ꯊꯥꯗꯨꯅ ꯄ꯭ꯔꯨꯞ ꯄꯤꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯏꯔꯥꯜꯁꯨ ꯂꯩꯇꯕ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯦꯅ ꯑꯃꯨꯛ ꯗꯦꯕꯤꯠꯇ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯏ ꯍꯥꯏꯔꯗꯨꯅ ꯅꯪꯅ ꯃꯇꯝ ꯈꯔ ꯈꯨꯡꯒꯪꯗ ꯂꯩꯔꯒꯗꯤ ꯅꯪ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯈꯜꯂꯨꯕꯒꯤ ꯋꯥꯡꯃꯗ ꯍꯧꯖꯤꯛꯁꯨ ꯅꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯍꯣꯡꯂꯝꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯦꯂꯤꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯂꯩꯈꯤꯕꯗꯒꯤ ꯈꯨꯡꯒꯪꯒꯤ ꯑꯃꯣꯠꯄ ꯋꯥꯈꯜ ꯑꯁꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯆꯨꯈ꯭ꯔꯕ ꯃꯥꯜꯂꯦ, ꯑꯗꯨꯅ ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯁꯦꯝꯗꯣꯛꯇꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯔꯕꯁꯨ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯁꯤꯗꯤ ꯍꯣꯡꯕ ꯅꯥꯏꯔꯣꯏ ꯍꯥꯏꯔꯗꯨꯅ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯨꯡꯒꯪꯗꯨꯗ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯍꯤꯡꯕ ꯄꯥꯝꯂꯒꯗꯤ ꯏꯖꯠ ꯌꯥꯎꯗꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯅꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯍꯤꯡꯕ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯑꯩꯕꯨꯗꯤ ꯏꯪꯈꯣꯜ ꯑꯁꯤ ꯀꯣꯏꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯜꯂꯒꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯗ ꯂꯥꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯗꯨꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯎꯕꯗ ꯀꯂꯛ ꯃꯤꯍꯧꯕꯇ ꯅꯠꯇꯅ ꯑꯩꯕꯨ ꯊꯃꯣꯏ ꯀꯜꯂꯤ ꯅꯨꯡꯒꯨꯝꯕꯅꯤ ꯍꯥꯏꯅ ꯈꯟꯅꯤꯡꯕ ꯈꯜꯂꯁꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯝꯗ꯭ꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯩꯅ ꯁꯨꯈꯣꯡ ꯍꯣꯡꯉꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯕꯥꯔꯠꯅ ꯃꯆꯦꯁꯤꯡꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯏꯌꯥꯝꯕ ꯗꯦꯕꯤꯠꯀ ꯃꯥꯟꯅꯗꯨꯅ ꯈꯟꯅꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯄꯪꯕꯗꯒꯤ ꯏꯌꯥꯝꯕꯅ ꯑꯩꯕు ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯁꯤꯜꯂꯗꯨꯅ ꯏꯌꯥꯝꯕ ꯗꯦꯕꯤꯠꯇ ꯁꯥꯎꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯆꯦꯅ ꯃꯅꯥꯎꯅꯤꯄꯥ ꯔꯣꯕꯥꯔꯠꯄꯨ ꯀꯧꯔꯗꯨꯅ ꯅꯪꯅ ꯅꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯪꯈꯠꯂꯕꯁꯨ ꯅꯤꯌꯣꯝꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯖꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯖꯗ꯭ꯔꯕꯅꯤꯅ ꯈꯨꯡꯒꯪꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯖ ꯑꯗꯨ ꯗꯦꯕꯤꯠꯇ ꯌꯦꯡꯂꯗꯨꯅ ꯗꯦꯕꯤꯠꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯃꯉꯣꯟꯗ ꯃꯔꯥꯟ ꯁꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯤ ꯑꯦꯂꯤꯁꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯔꯗꯨꯅ ꯊꯕꯤ ꯑꯃꯗꯕꯨ $50 ꯌꯣꯜꯂꯤꯕꯁꯤꯕꯨ ꯂꯩꯕ ꯂꯥꯛꯀꯗꯧꯔꯤꯕ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯕꯨ ꯑꯄꯪꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯥ? ꯅꯪꯒꯤ ꯊꯕꯤꯁꯤꯡ ꯑꯁꯤ ꯀꯅꯥꯅꯁꯨ ꯂꯩꯕꯤꯔꯣꯏ, ꯆꯔꯥ ꯍꯦꯟꯗꯨꯅ ꯑꯗꯨꯝ ꯁꯤꯒꯅꯤ, ꯑꯗꯨꯅ
ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯄꯤꯕꯤꯒꯦ ꯅꯪꯅ ꯅꯅꯥꯎ ꯅꯤꯄꯥ ꯔꯣꯕꯥꯔꯠꯇ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯍꯧ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯃꯥꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯁꯤ ꯀꯅꯥꯅꯁꯨ ꯂꯩꯕꯤꯔꯣꯏ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯂꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯂꯦꯅꯥꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯔꯝꯃꯤ ꯔꯣꯁꯅꯁꯨ ꯍꯦꯂꯦꯅꯥꯗ ꯑꯩ ꯈꯪꯕꯒꯤ ꯅꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕꯒꯦ ꯍꯥꯏꯔꯗꯨꯅ ꯅꯈꯣꯏꯅ ꯗꯦꯕꯤꯠꯀꯤ ꯊꯕꯤꯁꯤꯡ ꯑꯁꯤ ꯀꯅꯥꯅꯁꯨ ꯂꯩꯕꯤꯔꯣꯏ ꯍꯥꯏꯈꯤꯕꯗꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯕꯤꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯂꯧꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯗꯦꯕꯤꯠꯅ ꯔꯣꯁꯇ ꯌꯦꯡꯖꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯔꯣꯁꯀꯤꯁꯤ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯗꯨꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅꯗꯤ ꯑꯩꯕꯨ ꯃꯥꯡꯅꯅꯕ ꯁꯤꯜꯂꯤ ꯑꯗꯨꯒ ꯉꯁꯤꯈꯛ ꯎꯅꯕ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯦꯂꯦꯅꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯗꯦꯕꯤꯠꯄꯨ ꯀꯧꯔꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯡꯒꯦꯖꯃꯦꯟ ꯐꯥꯎꯕ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤꯉꯩꯁꯤꯗ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯃꯔꯤ ꯂꯩꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯗꯦꯕꯤꯠꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯅꯥꯎ ꯅꯤꯄꯥ ꯔꯣꯕꯥꯔꯠꯅ ꯍꯦꯂꯦꯅꯥꯒꯤ ꯃꯐꯝꯗ ꯃꯌꯥꯝꯕ ꯗꯦꯕꯤꯠꯀ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯅꯍꯥꯛꯅ ꯏꯌꯥꯝꯕ ꯗꯦꯕꯤꯠꯀ ꯂꯨꯍꯣꯡꯅꯕ ꯇꯧꯔꯤꯕꯁꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯑꯩꯒ ꯑꯣꯏꯅ ꯏꯡꯒꯦꯖꯃꯦꯟ ꯇꯧꯔꯝꯂꯒꯗꯤ ꯀꯌꯥꯗ ꯐꯒꯗꯕꯅꯣ ꯍꯥꯏꯅ ꯍꯦꯂꯦꯅꯥꯗ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯨꯕꯗ ꯍꯦꯂꯦꯅꯥꯅꯁꯨ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯕꯤꯌꯨ ꯍꯥꯏꯔꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯗ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯊꯨꯒꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯒꯤ ꯃꯇꯧ ꯑꯗꯨ ꯗꯦꯕꯤꯠꯅ ꯂꯣꯟꯅ ꯎꯍꯧꯕꯗꯒꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯍꯥꯛꯅ ꯃꯕꯨꯛꯅꯤꯡꯗ ꯋꯥꯈꯜ ꯑꯃꯃꯨꯛ ꯈꯜꯂꯝꯃꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗꯗꯤ ꯔꯣꯕꯥꯔꯠ ꯈꯛꯇꯅꯤ ꯃꯗꯨꯒꯤꯗꯃꯛ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯕꯨꯁꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯈꯤꯕ ꯃꯗꯨꯗꯕꯨ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯁꯤꯗꯒꯤ ꯅꯣꯛꯂꯗꯨꯅ ꯍꯦꯂꯦꯅꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯗꯨꯛ ꯊꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯗꯨ ꯀꯅꯥꯒꯤꯗꯃꯛꯇ ꯀꯔꯤꯒꯤꯅೋ ꯍꯥꯏꯔꯗꯨꯅ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯂꯦꯅꯥ ꯑꯗꯨ ꯗꯦꯕꯤꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯄꯥꯏ ꯂꯩꯈꯤꯔꯝꯗꯦ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯅꯈꯣꯏꯕꯨ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯀꯥꯟꯅꯗꯕ ꯅꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯗꯤ ꯁꯔꯨꯛ ꯄꯣꯠ ꯑꯃꯨꯛꯇ ꯌꯣꯟꯒꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯤ ꯑꯦꯂꯤꯁꯅ ꯅꯪꯕꯨ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯑꯃꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯨꯅ ꯅꯄꯨꯟꯁꯤꯗꯨꯕꯨ ꯍꯤꯡꯕ ꯉꯝꯂꯗ꯭ꯔꯥ ꯅꯪꯒꯤꯗꯃꯛꯇ ꯉꯁꯤ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯃꯉꯥꯏꯔꯦ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯗꯕ ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯗꯕꯗꯤ ꯑꯩꯈꯣꯏꯅꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯪꯕు ꯑꯩꯈꯣꯏꯅ ꯀꯟꯕꯤꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯔꯣꯁꯅ ꯍꯥꯏꯔꯛꯂꯝꯃꯤ ꯗꯦꯕꯤꯠꯀꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯈꯜꯂꯨꯔꯅꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯒꯤꯗꯃꯛꯇꯗꯤ ꯂꯩꯕꯤꯅꯕ ꯀ꯭ꯌꯨꯗꯅꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯂꯤꯁꯅ ꯑꯃꯨꯛ ꯑꯄꯪꯕꯁꯤꯅ ꯊꯕꯤ ꯑꯃꯗꯕꯨ $50ꯗ ꯌꯣꯜꯂꯒꯕꯨ ꯀꯅꯥꯅ ꯂꯩꯕꯤꯒꯗꯧꯔꯤꯕꯅꯣ ꯃꯤꯒꯤꯅ ꯀꯦꯖꯤꯗ $20ꯗ ꯌꯣꯟꯅꯔꯤ ꯃꯁꯤꯗꯕꯨ ꯅꯪ ꯃꯉꯥꯏꯔꯦ ꯂꯩꯕꯤꯒꯗꯕ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯅꯥꯀꯟꯗꯒꯤ ꯃꯤ ꯀꯌా ꯆꯪꯂꯛꯇꯨꯅ ꯅꯪꯕꯨ ꯉꯥꯏꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯪꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯗꯦꯕꯤꯠꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯗꯨꯀꯥꯟꯒꯤ ꯃꯃꯥꯡꯗ ꯁꯨꯝ ꯂꯦꯞꯁꯤꯟꯗꯨꯅ ꯂꯩꯕꯗꯨꯗ ꯄꯣꯠ ꯂꯩꯔꯣꯏꯗꯕ ꯑꯣꯏꯗꯤ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯂꯩꯔꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ
ꯇꯥꯗꯕꯤꯗ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯁꯨꯝ ꯂꯦꯞꯁꯤꯟꯗꯨꯅ ꯂꯩꯕꯗꯨꯗ ꯄꯣꯠ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯍꯟꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯦꯂꯤꯁ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯉꯥꯏꯔꯛꯄꯁꯤ ꯐꯅ ꯀꯨꯏꯔꯕꯅꯤ, ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯛꯂꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥꯡꯗꯁꯨ ꯇꯣꯃꯦꯇꯣ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯨꯁꯨ ꯊꯦꯡꯕꯗꯒꯤ ꯂꯧꯕ ꯐꯪꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯇꯣꯃꯦꯇꯣ ꯑꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯀꯁꯇꯃꯔ ꯑꯃꯅꯁꯨ ꯑꯩꯁꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯇꯣꯃꯦꯇꯣꯗꯤ ꯂꯣꯏꯈ꯭ꯔꯦ, ꯉꯁꯤꯗꯤ ꯊꯕꯤ ꯑꯣꯏꯅ ꯄꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯁꯤꯁꯨ ꯇꯣꯃꯦꯇꯣꯗꯒꯤ ꯇꯥꯖꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯁꯇꯃꯔ ꯑꯗꯨ ꯍꯔꯥꯎꯔꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯔꯗꯨꯅ ꯁꯂꯥꯛ ꯆꯥꯔꯕꯁꯨ, ꯆꯝꯐꯨꯠꯄꯨ ꯆꯥꯔꯕꯁꯨ, ꯊꯣꯡꯕꯨ ꯊꯣꯡꯂꯕꯁꯨ, ꯍꯤꯡꯅꯕꯨ ꯆꯥꯔꯕꯁꯨ ꯃꯁꯤꯗꯤ ꯂꯣꯏꯅ ꯀꯥꯟꯅꯔꯦ ꯍꯥꯏꯗꯨꯅ KG 5 ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯁꯇꯃꯔ ꯑꯇꯩꯁꯨ ꯑꯩꯁꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯗꯦꯕꯤꯠꯀꯤ ꯃꯆꯦꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯌꯨꯟꯁꯦꯟ ꯐꯦꯃꯤꯂꯤꯒꯤ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯅ ꯂꯩꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯗꯨ ꯗꯦꯕꯤꯠꯇꯒꯤ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯕꯗꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯊꯧꯅꯥ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯃꯥ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯁꯣꯏꯕ, ꯑꯍꯦꯟꯕ, ꯑꯋꯥꯠꯄ ꯌꯥꯎꯔꯒꯁꯨ ꯑꯄꯪꯕꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫